Ngara numida weram phongkiba panam pause digi maru iba pau khara khangasaraka miyamda khudo tamjake mai haurodagi khunda minaraklaba sing nungsinana laiminaraba matamdata Manipur ingta papurakane ibobi Manipur da mai haurodagi khunda minaraklaba sing nungsinana laiminaraba matamdata Manipur ingta papurakane haina CLP leader Okram ibobi na phongdokhrei wafam asi iyumna kaure haba thimda Ahanba Kha Meitei 9 Men's 8 Side State Level Open Football Tournament haudoppagi thoramda phongdokhibane Sugunu Pravik Ground da pangthokiba thoram aduda Chief Guest oina saruk yaraduna CLP leader Okram Ibobina hai chahi ani pharakadoroba Manipur gi lal asida jing amadi tampaki mafam kaya chauna chaitheng phangle mafam sing adugi manungda Kha Meitei da Sugunu Kendra asisu chauna chaitheng phangkiba mafam amane Masiga loinuna khundrapam kendra su lal asigi achawba chaitheng phangki lal asina maram oiraga Sugunu kendra gi oina serau amadi Sugunu da chauna soanki lana maram oiraga serau amadi Sugunu dagi lanjena kiba khunja singsu ngasi phawba mapum phana masagi mayumda hanjimba ngamdre Sugunu gi oina khara makai hanjilakhrabasu serau gi oina mayum makai tumna mai thadopi kharabasingi de yum ayamba sadribana Haujuksu relief camp da leiba yaunari hairaduna lan hek haubadagi kendra asiki miyamgi damak honaduna lakiba ke ranjeki thongna thagatningai nei mahakna haujuksu kendra asiki miyam kari da sohigadagi haiduna khupna senaduna leiba asida apemba poi emere ke ranjit mabukchel sengba lusingba amane mahakumba leader asi Manipur da yamna mathau tai emere ranjitna Sugunu kendra gi mihut oiramba asimak Kha Meitei khaknatana Manipur pumbagi oina khwaidagi lebak fabane opposition gi MLA oirabasu phangba phangdaba nupa thokna thengna khiba misakni haike mahangna makhata na hai Manipur miyam waduna adum leiba yaroi nongmodi soidina engta pa hanjilakane Manipur da laiminariba khudimak ichil inaw ngaktane engta pa hanjilaknaba aikoi khudimak na hotnaminaba changi mamangda soikiba lankiba yawrabasu amana amabu ngaknaduna nungsi chanana laiminanaba hotnaminase masi haiduna su aingi wangbada changsilakiba mitopsingda sogatpa leite adubu sengna mahaurodagi laiminaraklaba singde ichil inaw ngaktane aikoi punna nungsina laiminaraba matamdata Manipur ingta papurakani haike thoram aduda saruk yaraduna khundrakpam kendragi MLA TH Lokeshwar na hai thongli balal asida Sugunu kendragi MLA Ke Ranjiki Maikei mamangda leiramba BJP lengak aduda Sugunu Meitei asi ahemba security thajimbiduna ngak senaba kayarak haijaki aduba khangsin usinadana laithokibana Sugunu amadi serok Meitei da achawba irang thoktuna miyam awaba mayoknakibane matam adugi chief minister oiramba N Biren Congress ta matam sangna laiminaraklaba puksel khuijen tinaduna laklaba lusingbani aduba BJP da yaukibadagi Party ni hena lumna logduna matam sangna loina minarakiba matam aduda IRB haragasu khangnaramba MLA Ranjit ki wakat amata tabikidaba adumak chief minister amagi lechatnate Sugunu kendra tampaki lamna tarvra Sugunu kendra ki miyamgi damak tumba chaba khangdana honakiba MLA ke Ranjit pu matam adugi lengangna social media da karam kathaina biki BJP na matam sangna oidaba ngangduna achumba saraga laklabasu miyamna achumba karino haiba khangi laina su yaroi miyamna leader oiduro haina tharakliba adu yom saruro lan thum lepuro haina tharakpa nate miyamgi yaifanaba law and order ngaknaba amade leba adu chakhonaba thabak toruso haina thagalakhibani miyamgi thabak tawge hairabadi acha mirai naidana thabak tawba changi lonina Manipur kaidana bai khoi puna thabak tawminaba changi haina su mahakna makhata khi location makhata na hai Handak Kashmir gi paragamna thokiba laibak thiba thogdo adu akama mongda condemn tawi paragam attack ta India na lumna lauraga jiribam yauna Manipur gi mafam kayada terrorist singna nupi angang hatkiba bukari sulaitana khanba laibak thibani jiribam da nupi angang taru hatkiba thogdo adu ki matangda prime minister amade Union Home Minister na condemn amata thokiba sulaite PM Modi amade Union Home Minister Amit Shah na Manipur bukari sulaitana khanbani Makhoi sojina echona para tambirakani Manipur haiba leba asi singnaba yadaba lebakni haibasi khanglakani haiki
ngasi thoram aduda sugunu kendra ki emere keranjit saruk yaki makha tarapa pauda salai tere ki firalda thawai osikida basing chaibi chaitheng phangnaba thongni kre punna hingmina bagi wakhal seminasi laurembam ramesor kyam gai khagemba committee peace and integrity committee kyam gai pik amade all kyam gai nupi chakho thourang lupna pullaga kalenge nongma pamba numika mari lenina kyam gai bu koliba moyang ba ningthau amade khagemba masa anigi mafamda salai tere ki firal bu kuki terrorist na mai thakiba dubo yaningdaba kalojana session hanjinaba phataba thoaningdaba aramba tawbasingbu cherak phangnaba thongni thoram ama pangthokre thoram aduga mari lenina kairau AC gi emere el ramesona phongdorakpada kyam gai gi apumba miyamna tha khudingi nongma pamba namita laisang asida leptana lai khurambagi thoram aduma pangthoktuna lakle maru oina ngasigi lai khuramba asi yelomi singi salai tere ki firal bu thawai usitaba tawkhiba thong adubu pendabadagi aramba tawriba makhogi mathakta chaibi chaitheng phangannaba ibudawda thongni jabani haiki nongma pamba khudingi lai khuramba asina Meitei sing punchilaga amata oibagi wakhalo sagaminabagi maru oiba numitni noma khak kaithoklaga awat apa sing khana nainaduna punna hingminabagi wakhal seminasi haiki thoram aduga mari lenina piki campaigner chingang kham mega sandrana phongdorakpada paragamna thokhiba lebak thiba thawdo adudadi India gi prime minister home minister tawraga political party punna amade security meeting tawraga ahemba security thajillaga khudakta track down tongnaba honaki aduba mapalagi changchilapa terrorist singna Manipur da tele attack tawrakpada military track down tawdriba karikeno haiba wahang hangki lonina paharagam gi attack ta Assam gi MLA na wa khara hairubagidi khudakta phaba adubo madudagi hena sathiba thawdo amajiribamda pikliba angang yongna nupi sing Kuki terrorist sing hatkhiba adubuna laman khumbani hani Kuki MLA amana makhopong na laukhiba adubuna karigomba wafam amata haidriba karigeno action amata laukhatriba asi lebak thibani tungan political party singna constitution kangadabani hai adubo constitution khonggongna badi adumak tawri loinina maherol-dagi leklaba aikhoi laifamlel kaubru thangjingna chingba mafamsing ngasi chu changduna khuiromba ngamdri security na ngak selaga lining bagi mathok tade aikhoi isagi iramdamni hanagi matawgum tangdu laitana lehelu haikhibaga loinina daramada singnarakpa khudimak cherak piyu amadi khudakta military threat down tawpiyu hauji politics tawbagi matam nate punna chapminaraga chapchaba phirep ama lawminasi haiki makha tarapa pauda Manipur da su Pakistani amasung Bangladeshi leibra yengadaori center lenga ki pautang matung ini India ki tungan ba state amasung union territory singda Pakistani sing leiba khangthok na bala kholapa khongthangi saruk ama oina Manipur da Pakistani amasung Bangladesh sing leibra haina Manipur police na check tawba horagani haire makha tarapa pauda nonglei nungsina ama ata singthoan khrei nangthokaba numi ki numi yengba matung pungkhairom chapa matamda nong yawna sitkiba akanba nonglei nungsina Imphal East ki Isika Uyumpok Yumnang Punau Yumnam Palau Kaibina chingba mafam kharada yum dukan Angarwadi center na chingba kaya humdok khare haire makha tarapa pauda Meitei ko Kuki ga wari makha sanaba thourang tawri Manipur da haujik thoklibe irang asi loisinabagi damak Meitei amasung Kuki civil society group singki marakta wari makha chathanaba home ministry na sem chari haire haukiba April 5 da Meitei civil society gi maraktagi All Manipur United Craft Organization amuko amasung Federation of Civil Society Organization force ki lusingba singna Kuki civil society gi musinga MISA gi advisor North East AK Misrana lusingba official team amaga loinana wari sanaba haukrabane pawasin hai April 5 da pangthokiba mifam adu thoina mai pakpa oikhidraba matungda makha taba oina Meitei amasung Kuki civil society organization singi lusingba singi marakta anirak subo oina wari sananaba thourang torakhibani handak wari sanagadoriba asi hena pak sanba miyengda chathabaga loinana state asida tungkoina ingtaba phibam amada la anaba honagadaori hairi